Lakhipuronline puthokchaba April gi tang 13 Ningthaukaaba numit ki Khomjinba Pao tabirasi Ahanbada maruoiba pao silchar da Work Amendment Act ki mayok tangarang khongjang changsilibas singa police ka mungna pathokre Humpunitoi suba Manipuri Sahitya Parisar Assam gi chahi gi mipam len ga mari lainana jaga sading amadi thorom kaya gi kayat yathokpagi mipam ama pangthokre Manipuri Sahitya Parisar Assam gi nauna khallaba Vice President Dr. Khomjinba Pao na okre YMCA Ramnagar Special Unit ki mipam ama pangthokre chahi asigi oina miyoi lising ani ga changma ga niputaret Assam dagi health set kadori Andhra Pradesh ki Bambula Factory amada mai chakpagi thodokta miyoi nipan laikidre Bharat ki thiziloi singna lau singo gi pothokdagi patha pumthanba yaba plastic makhalama puthokre amasung ahanba Barak Valley Open Taekwondo Championship nini chupna Singirbon Haisnam lekai da pangthoklagani Hojik mapungoi ba pauta birase Kendra gi lengakna ayaba pikraba Work Amendment Act adugi mayokta ngarang silchar gi peranga lambi amadi Chambra Gudam gi area da police amadi khongjang changsilibas singi marakta mukna bathokre yam khraba act asigi mayokta leiba Muslim furup ki miyoi kamaramna rally chatkiba galainana lambi thingzimduna makoi gi pendabagi kholaw lawke Kasar police na makoi bu thingna bahonaki adubu yam khraba miyam aduna barricade thugaiduna manglom da changsina bahonaki bada police na lathi charge tawbataki police ki mathakta su nunglangbugi thodok thokki hairi thodok aduda police ki miyoi kamarom asokapan ki hairi thodok thokpam da jila police super normal mahatta DIG Kankan Jyoti Saikia additional police super Subrata Sen Sadar Thana ki officer in charge Amrit Singha ADC Antara Sen loinana CRPF amasung police ki miyoi kyana pung kayamarom changna honaduna phibam adubu laksin bangamke thengna phangba pawa amada Kasar jila na konma mafam singda athingba khara thamjinkhre Jila Magistrate na Bharatiya Nagarik Suraksha Sanhita BNSS ki section chamaga humphomdoi gi makhada haukiba numit kharani asida Work Act ki mayokta changsiliba ihosing gi maramdagi Jila asida santi amasung ain gi phibam ngaktuna thamnanaba khongthang hasil hokhotpani hairi Kasar gi Jila Magistrate Sri Mridul Yadav IAS na thokiba order asigi matungina mi manga natraga masidagi hena mafam amada punba ayaba yaudana ban rally strike dharna demonstration ko malupa patana sinba yaroi sok panba yaba khuzukulai puduna chatpa yaroi ayaba yaudana lambi thingjenba amasung ain gi wangmada gari parking tawba ayaba yaudana loudspeaker sizinabada athingba thamle athingba asi duty da leiriba rajya amasung kendra sarkar gi employees sing amasung ambulance amadi fire service emergency service sing da chatnaroi hairi athingba asi April gi tang 13 dagi hauduna Makatana lauthoktriba phawa chanakigani hairi Humpunitoi suba Manipuri Sahitya Parisar Assam gi chahi gi mipam len ga mari lainana jaga chading puthokduna reception committee gi akhanaba mipam ama ngarang April gi tang 13 nongmaijing numit ki nungthil pung 3 taba matamda konjang lekai da leiba Manipuri Guest House ta phamkhre Parisat ki Lakhipur District Committee ki President amadi Reception Committee ki Chairman Laisumbam Robindro Namayai Tangbal Laukiba Miphamda Central Committee ki Vice President Dr. Khomjinba Pao amadi Treasurer Saugaijam Subhangkorna Daista Lengsinki Miphamda Reception Committee ki Convener Professor P. Rajbiharina Jaga Zadingi Hisab Puthokladuna Pankibada Conference asida subna lupa lising kunmanga ka chama collection phankibada subna lupa lakh taruka lising humpuma thoi ga chanipan ka humbutra ma thoi chading tauki amadi lupa lising humpumari ga chani ga kunmapan lemauki mifamna kupna nainaraba matungda mot amata oina ayaba pikhi mifamda maru oiba wareb laukiba singi banungda lakliba April gi tang kunmanga irai numita handakta metric parikha da Manipuri medium school singdagi chada humpugi changda mark phangba Manipuri mahiroi singoi kai khumnaba utpagi thormama pangthoklagani masiga mari leinana lakliba April gi tangkun nongmaijing numit ki nungthil pung 3 phawbagi manungda mobile number 7002938483 natraga 9957796605 natraga 7002913146 natraga 9954010475 ta pau pibinaba amadi
Manipuri medium school singdagi Manipuri subjecta chamada chama phangkiba mahiroi singi mark sheet ki xerox copy pankriba mobile number sing asiga contact tobiduna pisin binaba reception committee ki convener amadi CEC ki secretary Dr. P. Raj Bihari na khangalakli. Manipuri Sahitya Parishad ki nauna khalaba Vice President Dr. Horongbam Rajmanibu Nongthang Leima Bontarapur amadi Manipuri Sahitya Parishad Assam ki Bontarapur masa Saint Catherine amasung Bubon Valley masa ahum na punduna taram na okre ngarang Nongthang Leima ki office ta Horongbam Bimol President Nongthang Leima Kangabam Osini President MSPA Bontarapur masa amadi Sachi Mohan Sharma President MSPA Saint Catherine Presidium member oina pangthoki bathoramda Dr. Horongbam Rajmanibu lingyan fiyanduna taramna oke Bubon Valley masagi maikeitagi advisor CH Kanta amadi Pensioners Association Bontarapur gi maikeitagi Secretary N Purnana lingyan fiyanduna ikai khumna potke Wangangloi singna Dr. Rajmani ki thabak thoram singbu singtharaduna Manipuri Sahitya Parishad Assam gi nauna khalaba member kudingmakna lupasibu hena chakhot halagani haibagi thajaba phongdokhi Oinam Somorjitna Taram Nokpagi Warol Laisram Bimol Secretary Nongthang Leima keynote address amadi Laitonjam Babahanna Thagat Warol Thamke Thoromgi Manung Channa Handakta Assam Lenga ki Makada ISRO gi headquarter Bengaluru da chatkadaba education tour gi damak Cachar district ki oina mahiroi ahum Mutum Sujata Horongbam Thambal Tombi amasung Rohan Sharma bu khalakpada harau nungaiba phongdokhi Hairiba numit nini ki khongsat asida Assam ki mahiroi tarahomdoi saruk yagani amasung April ki tang kunmathoida Guwahati dagi makoi khongsan gani panba yai hairiba mahiroi ahum asi hauki balising ani ga kunmari ki SSLC porikhada distinction phangduna Bontarapur High School dagi pass tawkiba mahiroi singni amasung haujikna BNMP Higher Secondary Dholaida SS First Year Science Stream da tamliba mahiroi singni haina Nongthang Leima Bontarapur ge Assistant Secretary Luitongbam Dorendrajit na khanghalakli YMCA gi Silchar branch ki manung channa leiba Ramnagar Special Unit ki mipamama ngarang Ranikhal Mandopta pangthokre YMCA ki General Secretary Roshan Iromna conduct tawkiba mifam asida Central Committee ki Advisor Dr. Raju Khumujam Silchar branch ki Advisor Taurem Debasis amadi Ramnagar Special Unit ki Incharge Sunil Khaidamna maruina Naharol Singbu achumba lambi da porakna na bawapam kaya ga loinana anti-drugs campaign ga mari lenana wapam kaya su thamke mifam aduda YMCA da anoba mihut kaya su join tawki Ramnagar gi ahlaman amadi Naharol Singna Sarugya kiba mifam aduda khana kiba singdi unit asibu ataiga hena chakhathanaba amadi Naharol anoba kaya saruk yahanba amadi apunbagi saktam porakpa Naharol Singhu Sports amadi Entrepreneurship ki maigeida mai onsinduna mating leiba Naharol kaya puthokpa hagolagliba Naharol Singhu haksangda sokadaba chahidaba mayai kapa chinjaktagi lapna lehenba asina chingbani Silchar area da main epicenter oina leiriba Ramnagar unit asina matam chuppada achauba thodang kaya yaragadaba maramna unit asibu Ramnagar Special Unit haina mingthonbada mifamna yaba pikhi Joint State Hajj Committee Assam Meghalaya amasung Cachar Jilla Hajj Committee na Hajj Orientation amasung Training gi thorom ama pangthokre thorom asida Joint State Hajj Committee Assam Meghalaya gi President Lakhipuronline Zaman aduga Committee gi Vice President amasung ex Deputy Speaker Aminul Haq Loskor sarukjaki Lakhipuronline Zaman na hai handak chahi lising ani ga kunmanga gi oina Assam dagi Hajj satkadaba mi gi masing lising ani ga chamga ga niputaret ni haiki masigi manungda Cachar Jilla dagi chahumga marfutara taret Sri Bhumi dagi chamriga kuntra mapan amadi Hailakandi Jilla dagi chaniga marfuni thoi loinana nupi Hajj satkadaba chatirka kuntra su saruk yagani hairi lakadoriba megi tang ahum dagi nipan phawbada Guwahati dagi Hajj satkadaba singkhongsan gani Maitai Singi Senglaba Laifam Lenama Oiriba Tangjing Singda Lai Khurumba Lakpa Karakpa Yaroi Haina Tangjing Singi Mafam Singda Kuki Singna Khongjang Changsinba Ngarangdagi Hokre Churachandpur amasung Bishnupur Jilla gi Lonaba Mafamda Tangjing Singkhongda Yamkraba Makoigi Miyamna Thomjinba Hokre Tanbayai Thasigi Tarada Thokiba Cherolamada Lengakna
political solution ama puraktriba phawba kuki jona konba mafam singda meitei amata changba yaroi haina phongdokkiba leikre. Andhra Pradesh ki Ankaapalli jila da ngarang bambula saba factory ama mai chakpagi thodokta nupi ani yauna miyoi nipan laikhidre miyoi 19 na asoka panangkhre mai kanba firefighter singna mai adu muthanaba honabada pung kayamarom changki cracker saba factory singda mai gi cheksil thaurangi safety regulation sing thambidabana asigumba awabagi thodok asi thokkibani haire. भारत की थिजिलोई सिंगना लौसिंगु की पोथोक्तगी पथा पुमथानबा याबा प्लास्टिक मखलमा पुथोखरे बेंगलुरु द लेबा इंडियन इंस्टीट्यूट ऑफ साइंस की थिजिलोई सिंगना लौसिंगु की पोथोक सिंगदे युमफम ओइबा पथा पुमथानबा याबा प्लास्टिक मखलमा माइपाकना पुथोखरे टीम अदुना चूगी सुंगदोखा अमसुंग चरुदगी सेलुलोज पुथोक्तुना मदुदगी मपांगल लेबा फ्लेक्सिबल ओइबा बायोप्लास्टिक फिल्म दा ओंथोखनबा ngamkhre hairi थौरांग असिना मालेम असिदा पथा पुमथबा नाइद्रबा प्लास्टिक की अवापा मायोक नरिबा असि खरा मखैदि कनबा ngamlagani haina थाजनरि. लखीपुर डिस्ट्रिक्ट ताइक्वांडो एसोसिएशन असिंदुना अहानबा बराक वैली ओपन ताइक्वांडो चैंपियनशिप 2015 लाखलिबा अप्रैल की 13 अमसुंग 19 दा मल्टीपर्पज कम्युनिटी हॉल सिंगिरबोन हाइस्ताम लेकाइदा पांथोकलगनि चैंपियनशिप असिदा बराक तंपाक लेरिबा ताइक्वांडो सानरोई सिंगना सरुक याबिउ हाइना एसोसिएशन असिगी प्रेसिडेंट डॉक्टर कैसाम दिलीप कुमार अमसुंग जनरल सेक्रेटरी तौरांगबम नोगेंद्रना मोबाइल नंबर 8638478988 नंबर असिदा पाउ फाउबिरकनबा पाउजेलकली. sama Tarangom Novendra Singho, the two district Taekwondo Association ki General Secretary cum Chief Instructor, ngasi mafam masina kona training chathari wasi sahi mga tuk sorokle akoi international national taktasu medal ke alor ko ngampre 200 lakh liba April ki tang 3 sangmochen amati irai the Barak Valley Gobo Open Championship of Multi-Purpose Community Hall Singebonda Angkop Sagene Thoranjari Nahariba Championship Asida Taekwondo Masana Sibo Hawayauna Kogi Pamjaba Sanwasina Saruk Javera Nation Jari Lagiba April Tang Tratim Nipansi Lakip Singebonda Multi-Purpose Community Hall अखोई टूर्नामेंट अमा बड़ा बेली के बाद टूर्नामेंट रंजरी आज बसीदा मयामना ताइक्वांडो की असलिबा टूर्नामेंट सिदा बड़ा बेली लगे बा टोटोपा ताइक्वांडो की स्कूल सिंग अमदी लेरिबा ऑर्गेनाइजेशन सिंग लिंबे तुना सरुक जाबिना बा आजरी ताइक्वांडो मसाना सि जामना फबम सुं नेशनल इंटरनेशनल सरुक जाबा ओलंपिक सु यावबा मसाना मनी मसिना अंगांग सिंग हबुल पुसिंगा मसामाउ फरली अमदी हक्सांगे बा प्रोटेक्शन मस लेरे लोले लोइना मसीगी मसाना सिना नेशनल इंटरनेशनल ओलंपिक ता सरुक जादना मेडल क्या प्रोपोंग मगसु हेना अफबो यने खले सिना मया पुरंगना बराबेज लेगिबा ताइक्वांडो की स्कूल सिंगसिना हारिबा टूर्नामेंट सिबु सरुक जाबिना भाइजरी खंगन जबामा सिलचर रोंगपुर एडीसी लेंदा नेशनल हाईवे लंबीदगी मीटर 200 रोम तमक चंगलगा लेबा लम्मा योनगदौरी फुट 12 पाकपा चंगफमगी लंबी लेरबा कथा मरी मखाईगी लमसी पांबिबा मियोइसिंगना कुपा मरोलगिदमक मोबाइल नंबर 6901078915 नत्रगा 6900526135 नंबर असिदा पाउ फाउबिरकनबा खंगलकले. बिना कांदी घाट नौना हांगदोकलबा आसांगबम फार्मेसीदा मखल मखा अनाबा कया लायंगनबगी डॉक्टर की खुदोंचाबा फंगलगनी. डॉक्टर राजकुमार प्रीतम सनाना युमसकैशा नुमित की अयुकी पुंग 9 नुंथिल की पुंग 2 फाउबा अदुगा डॉक्टर सैतम विश्वासना नुमित खुदिंगी नुंथिल पुंग 2 दगी लायंगनी. डॉक्टर अपॉइंटमेंट की दमक मांगजौनना आसांगबम फार्मेसी की मोबाइल नंबर 7002-663-752 नत्रगा 7099-726-176 नंबर असिदा बुकिंग तौबिनबा खंगनजरी. खंगनजबामा लिवर साउथोपा अमदी फैटी लिवर ओइबसिंगिदमक लाक्लिबा अप्रैल की तांग 18 थंगजेनुमिता हिरमसिगी मतंगदा खंग हिरबा डॉक्टर एन रंजित सिंहना लायंगदौरी. खुदोंचाबा सिलौबिनबगिदमक लखीपुर वेस्ट बाजार द लेरिबा हेल्थ केयर फार्मेसी द लाक्पिदुना
ayuki pung mapandagina namijung bapung tarani thoi phawbagi manungda pangthokkodoriba liver fibro scan tawba sida adom so saruk jabiu mangjaunana registration gi damak mobile number 9612167161 number asida booking tobina bakhanganjari Energy Healing Center Rongpurda computer gi matenga anauba madi ariba anaba singbo computer gi matenga layong khangdokpuna layang bahusare computer gi matenga makal makhagi anaba singi report lokthokpuna haksangi awat machal kaya menkhana ba amadi supplement piduna naturopathy amadi magnetotherapy na layang bajaragani maruwaina nupigi laina sing I watpa angang khawgi laina angang oidaba nupa singi phandi shonbagi laina prostate gland chawtokpa kidney amadi ising marigi anaba nung leiba sinus diabetes BP stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chinba gi laina sina chingba layang da yaragani loinana matam sangna hu chenba hidak charakpadagi side effect amadi ida hu chenba toxin lairakpa I watpa gi anaba koktanaba amadi steam bath ki kudong saba leijare silchar rongpur part 2 gi stone crusher manakta leiriba energy healing center da ngasimak lengsimbiragu mangjongna appointment ki damak mobile number 9395732456 number asida call tobirakna bakhanganjari admission hauzare Puri Sabam Kalachan Senior Secondary School Singirbon Kasada Higher Secondary Arts to ming chanbituna mahiroi singi tungi lambi sengbatpiu English Political Science Economics amasung History subject kalwenana MIL subject ta Alternative English Manipuri Bengali amasung Hindi lawbagi kudongchaba thamjari mingjal sel lawjaroi experience lairaba oja singa tambi takpiriba Banamati strike ki mami talraba shahar gi nilkhongbadagi yamna ingna chikna leiriba mamang chapta afaba mahiroi kya puthokraba school asida ming chanbinana bagi damak lengsinbiragu Puri Sabam Kalachan Senior Secondary School Singirbon Kasar akupa marol gi damak mobile number 9957796605 number asida pau khobiraknaba noluna ningsingragde Lakhipur online channel asibu yengbiriba singna paw asibu like amadi share tawbiu amadi hojik phawba channel asibu subscribe tawbidriba singna subscribe tawbiu aroibada maruoiba paw amukhanna silchar da work amendment act ki mayok tangarang khongjang changsiliba singa police ka mungda bathokre Hungpunitoi suba Manipuri Sahitya Parisar Assam gi chahi gi mipam len ga mari lainana jaga sading amadi thorom kaya gi kayat yathokpagi mipam ama pangthokre Manipuri Sahitya Parisar Assam gi nauna khallaba Vice President Dr. Haurangbam Raj Maniputaram na okre YMCA Ramnagar Special Unit gi mipam ama pangthokre chahi asigi oina miyoi lising ani ga changma ga ni putaret Assam dagi health set kadori Andhra Pradesh ki Bambula Factory amada mai chapagi thodokta miyoi nipan laikidre Bharat ki thiziloi singna lau singo gi pothokdagi patha pumthan ba yaba plastic makhalama pothokre amasung ahanba Barak Valley Open Taekwondo Championship nini chupna Singirbon Haisnam lekai da pangthoklagani Lakhipur online YouTube channel gi paw sandok chaba ngasigi oinadi matang asida loijare